इमेज पाउदा मिंग ताबिरिबा सिंगबो अहम मुक्तदा खुरुमजदे हौजे मरोइबा पाउदा भारत की मतांगदा ओरिएंटेशन वर्कशॉप पांगथोखरे मफम क्यादा खुंगंग ससे मिशन गे कैम हांगदुना मियामदा खुदोंग साबा क्या फंगंखरे लोइनना चांदेंदा फ्लड विक्टिम सिंगे वकत खोंगसा चखरे हौजे पाउसनुना पिजदे Resident Outreach Bureau ROP Ministry of Broadcasting Government of India na Ministry of Health and Family Welfare Government of India ka khusam naraga sinduna Ayushman Bharat ki matangda orientation workshop ama pangthokre ROP Center da pangthokiba workshop aduda Nauria Pakhangapa Assembly Constituency ge MLA Soibam Subhachandra athoiba mitung amadi Joint Secretary Health and Family Welfare Manipur and Bandanana kanama mitung oina daista phangkhi ngasi ki technical session da SNDDPC New Delhi ge Director Dhruva Awasthina wapang kya phangdokhe athoiba mitung oikiba MLA Soibam Subhachandra Nahai mikok thiba census ke thabak lakpada leitana lei haiba hainabadagi Manipur gi mi ayamba sel paiba ngakta oina uhalle masina center amadi state government ge benefit kya phangandre maram masina census lakpada asumba haibiu census ki thabak Tauriba Singnasu, table walk to Vigano, Yumtokuding, Sangduna, report Lovio, Ayushman Bharat as a National Health Protection Mission, Mission Asagi Makada, Socio-Economic, Cost Census, SEC, Scheme Lay, Scheme Masina Rural, Amasung, Arbal, Animakta, Kovatogani, Masagi Makada, Tungantonganba, Kanabasang, Panganaba, Criteria Lay. Maramasina, SEC Asida, Lairaba Kudimangna, Meng Sang Chilaba, Panchat Ke, Mari Lainabasanga, Tabak Pakapio Haike. Muslim Ichin Inau Singi Sanglaba Kumbai Idul Zuha Nalakpada Manipur ki Chief Minister and Birena Yapapawzem Piragle. Chief Minister ki Pauzelda Idul Zuha Kumaina Prophet Ibrahim Hinna Mioba Zatikida Matwai Katkibaduning Sangla E Hariduna Prophet Ibrahim Gi Katopa Aduna Ekoi Kuding Miobegi Yaipunabagi Tabak Thoram Singda Itil Piba Oidasano Amadi Kumai Asina Ing Tapa Sokapa Manipur Amagidama Ekoi Kuding Ichin Inau Oibagi Achepa Lipunna Pulesano Haidi Santara Madi Manipur Lengana Miam Gidamak Paikatpa Scheme Amadi Project Singi Kanaba Sing Miamda Haktingana Panganabagi Pandamda Pangtokba Mapal Suba Tankake Oina Kungang Sase Mission Ngase District Administration Tawal Nasu Sinduna District Asege Tawal Assembly Constituency Tawal Khetri Lekai Ibudo Kamlang Wasangland Kangabo Assembly Constituency ge Kangabo Part 3 Tangkha Lekai Community Hall Amadi Hairok Assembly Constituency ge Sikong Kunau Community Hall da Pangthokre Kangabo Part 3 Tangkha Lekai Community Hall da Pangthokhiba Ngasege Khungang Sase Mission ge Kem Aduda District Asege Tongan Tongaba Department Sing ge stall contracted hangduna Miamda Hakthengnana Department Sing na piriba kanaba Sing Pangankhe Kematuda Kangabo Zilla Parishad ke member TS Rajmohan Yauna Kangabo Part 1 to 3 ge Pradhan Amadi Pradhan nominee Singh Yauna Pansan member Singh Su Saruya ke Ngasi Pangthokiba Khungang Sase Mission ke Camp Singh Adu Thawangi Deputy Commissioner Hawam Rosita ADC Radhakanta Yauna SDO Singh Amadi DLO Singh na Koina Satuni Yang Singh ke District Administration Impan Isnes Sindunangase Panam Ningtau Garden Andro the Pangthukiba Kungang Sasi Mission Gate Horamda Forest Amadi Environment Minister Sri Thonapsam Samkumar Sarugya Kre Taromatu the Wangalutana Minister na Haikibada Kungang Sasi Mission Asana Government Official Singa Biamga Wari Watai Sanaduna Statusigi Miamgi Damak Tokata Tabak Singh Hena Pagalangani Haike Andro Constituency Matang the Paladuna Minister na Haikibada Constituency Asigi Miamna Central Government ke English Angani Kunitoi Pauda Mipung Kuding da Lainanabi Yum Panganabagi Pandam da Paikapa Flexi Program Pradhamantri Awas Yojana Gramin PMAYZ scheme Masi Pangbada Kudungsa da Bakia Mayonari Masagi Pata Laitaba Maramna Miokia Amana scheme Masige Kanaba Pangbangamdre
matam kyadagi chanarakpa ama oina androgi kulakpana mioi amada lampibagi sanabi asina scheme asige kanaba phangnabagi apply toba ngamdabani haiduna lamge pata painanabagi darkar oibadu haike asige thamduda department ko nehambagi stall sing hangke district administration Imphal East Ilangwam Sonia SDO Kairao Bitrana Lusingduna operation singna miamda tongan tongaba scheme singe kanaba phanganabagi gai peke Anova BJP na luchingba government asina piriba kanaba sing Manipurge khungang sing yauna manung hanjinba mapam singda leriba mipung khudimak phanganaba Pandamda Zireban district ki oina sorok atingbe Helgat kunau amadi Usatholda go to village khungang sasige thoram mapung phana pangthokre Zireban district ta leriba government ke tongan ba department singi stall sing hangtuna chatkiba ngasige go to village aduda prajamiyamna kanaba kaya pikhe ngasige thoram asida Aadhaar card haksenge kanaba Ujala Yojana ge makada balpiba frida electric connection pibane sengba kaya seng miamda kanaba phangan ke loinana agriculture department na longmi sengda marang kaya su lemna yanthoke Ujala scheme ge makada anova gas connection pibge thorama manga se MS Yaripo gas service na sinduna wangkhem kendra ge manungchanna leiba thobal kunau community hall da pangthokre Kulasigi yumthong kuntrada anova gas connection pibge thoram maduda wangkhem kendra ge MLA ke Megar Chandra MLA ge loinabi Robita Kulasigi hanagi councillor Abhimanyu amadi khunsa kyana sarugya ke MLA na phongdo kibada wangkhem kendra ge oina MS Yaripo gas service na Ujala scheme khakinatana nauna yumdong leblak pasengidamak anova gas connection pinaba honari kya amasu phangan kre scheme asigi makada hojek phawada kendra asida anova connection lisingani hena phangan kre makata nasu phanganaba honakigani haina phongdoke UCM ki lising makada framework agreement yauriba article 371 clause A Manipur da sanaba yaroi haiba dabi tawraduna Sangsilapage Khongjangi Manungchana ngasi masing yamlaba imasingna Rajapal gi Banglo tamna thomsilakpada Kaisampat Power House manakta police na thatkre Tungi Khongjang sangsilakliba mioi singi manungdagi mioi taru khangatuna Rajapanga unatuna memorandum pikre Khongjang sangsilakliba nupi singna governor unaba sangkhiba nupi taruk adu halaktriba phawba lambi mayai da phamsinduna Article 371 Clause A chanaba yaroi masiga manaba exem by yaroi lebag yolaga pham kon by yaroi Manipurda taruk suba schedule sanaba yaroi haiba warol kya laukhe haide khongjang asi raja asigi tongan ba jila kya da chathakibage pau phange ekoge paumina pirakba pauda Bisnupur Thawal amadi atai jila kya da so tongan ba organization sing amadi ima singna wakan bi phamduna protest tawduna Article 371 Clause A Manipur da sanaba yaroi Manipur ge ngam khai kai bi yaroi sarkar na tumina leithokpa yaroi sabsaba stand logadabini haina protest tawkhibaga loinana tongan ba kholaw sing lauke loinana sarkar na miyam gi ihol khangna thawat tawbiyu mairekpi dage maijau olan biganu haina so phongdoke haide Thabak hapigani haiduna sel lokthok laga mangkre haiduna August ke tang kungi pause amagi electronic media singda sirakhiba maral sing adu yumpham yaudabane amadi karigumba mari amata leinade isasu sukang khangde haina ngase Manipur Press Club ta pangthokpa pongwi singa unaba amada Manishore Elias Bapuna phongdokre Maki punsibu lekata naba honoriba singna atuba matamda lebang miyam khangna sendorakta bataragadi logi matingna thabak paikhalagani hainasu mahana makata ke siriba aingonda siriba mara iral sigi mathakta makoina ngasai hairiba babita amadi mahaki timna press conference kaudana tawba pose yam thuba matamda ai ifamda or natragna lekai da imungda mara siriba mi singsida matam sana athu matamda phajana khabargi thongda boiro amada boiro thuna sengdokpiba asengba chumdo haibiba tawbiba natadana oidaba karigumba personal interest da or natana karigumba maram amagi thoksin thorang sinaraga torkoiram taragadi aina khudaktagi hona aini matengdagi singna khudimuk mateng laurkanda ai
एक्शन लौकत्कनी हाइबगी पोसे मै थमजगे ngasi pangthokiba pawmisinga unaba aduda mahaki apokpanasu hai karigumba isa asina lalamnaba taragadi masani haina kangkhaloi pau asina imung manungda nungai tabaga loinana leifam khangtaba amasu thohale haike Senior Citizens Forum kaksini sinduna ngasi malangi mapam kyada pangthongna bakom while Senior Citizens Day 2018 ge palan thoram kaksing sumnang laikai de leiba representative of laws role ge auditorium da pangthokre thoram asida Senior Citizens Forum kaksing ge president and nimai forum asige khwaidege ahal oiraba member Catherine Mangol ex MLA Thambal amadi tomana da istapangke ngasigi thoramatuda kumsi sahigi themdi celebrating all the human rights haibasine thoramsigi manung channa foramna national policy on senior citizens 2011 khananena bagaloinana tongan by intellectual singna ahansingbu nungsina thambina bagi matangda warol sing pakhi maduda ahal laman singbu samaj ge oinasu luna chana tobigadabane amadi ahal oirabasingna towiramba singbu appreciation amadi recognition pibiduna ikai khumna gadabne haike Tawan District Congress Committee gi Tam Ohumlak Chahi Tarahumdoi President Oiram Batanatana District Youth Congress Amadi Seva Dalge Founder President Oiramba Thawal Bazar Dege Sanjambam Asok Ngarang Nungchen Masage Anab Amadegi Siza Hospital da Laikidre Laikidraba Asoge Haksang Ngasi Ayok Party ge Lusingba Kayana Sarugyaduna Tawan District Congress Committee gi Thawal Atopamda Leiba Office ta Puraktuna Party ge Firan Guptuna Ikai Kumna Kray Miamna Minute Ani Tumina Leptuna Amadi Laikatuna Laikidrabagi Mapamda Ikai Kumna Ke Amadi Awabasu Pongdo Ke Congress Party ge Lusingba Hanagi Chief Minister Okram Ibobina Ikai Kumna Ba Utpagi Thoram Aduda Sarugyarduna Hai Asona Party Asigedamak Tawan District Hakke Natana Manipur Pumbada Congress Party Bo Mapanga Kankhalamba Honabada Achawa Thaudang Laurame Mahana Lekidaba Asi Party Asigi Chauna Amangwa Amane Mahana Lekidabada Maki Imung Manungi Awabada Punamana Sarugyazari Haina Pondoke Nasigi Toromaduda Kangabo Kendrage MLA or Suzakamar Thobal District Congress Committee ge President Chingba Karmikyana Saruyake Hokiba Sahi Lisingani Taramangada Manipura Thokiba Laibak Tiba Ichingisau Amadi Chingning Kaibagi Todukta Awa Ana Takraba Chandren Amadi Technopangi Miamda House Power Relief Fund Pithok Pidaba Amadi Central Government Special Package Oina Pirakeba IAY Housing Scheme ge Hanba Amadi Aroiba Payment House Power Pithok Tabage Mayokta Flood Victim Demand Committees FVDC Chandren Amadi Technopan District na affected Village Sepsinga Punna Kusanaduna Miamgi Oiba Wakat Kongsat Amangasi Sandian District Headquarters at Craig Sanden Zapho Bazada Leba Indoor Stadium Dagi Hauna DC Chandinge Office for Water Kiba Ngasige Miamgi Kongsat Aduda Miamna we demand equal justice and equal rights Minister PR and RT attention and initiate to realize our demand Government of Manipur respects citizens of Manipur, particularly victims affected during flood landslide in 2015. Habanasing Bathaba, Plekasing Paiduna Chatke, Lunana, Miamgi Wakat Warol Yawa Manipur Governor, Nazma Habdullah, Minister N. Biren, was Minister T.S. Bisozit, Yas and Water Resources Minister Letpao Haukip, Chief Secretary Suresh Babu Amadi Marilainaba Union Home Minister Singda address Toba Memorandum Ama Deputy Commissioner Chanten Krishna Kumar ge Kuthang da Pisin Ke Ngasigi Miamge Wakato Concert Aduga Marilainana Flood Victim Demand Committee Chandenge Convener Vidi Vethana Pongdorpada Hokiba Sahi Lisingani Taramangada Tokiba Ising Iso Amadi Chingning Kaibagi Todukta Awa Ananang Kraba Miamgi Relief Fund Amadi Yum Sanaba Santana Special Oina Tabirakiba Housing Scheme Gi Sanpam Singh Manipur Lengana Ngasi Pawa Mapungpana Pitok Pidaba Asi Akan Bamongda Kanem Tawi Housing Pawa Tokiba Laibak Tiba Todok Aduda Satina among Atato Kraba Yum Kunge first payment Pawa Pividri Beneficiary Chaniga Kuntaruke full payment Tobikre Beneficiary Chamapanga Humbuta Mapangina Ahan Batanka ke Sempam Kaktamak Piraga Anisuba Amadi Aroiba Sempam House Pawa Pividri
Haiba Miamgi Pipam Topa Sempam Sing Asi Ngasi Dagi Jayol Amagi Manungda Manipur Lenganga Pitok Trabadi Matangi Numitagi Committee Asina Miam Galunana Makal Maka Kiage Khongjang Singh Leptuna Sangsinaba Semsare Haina Akanwa Wafan Tamlali Asiyam ngak nangai oiri 2015 dagi hoji phawa chahi mari yausin lak awa anangi pi tare basingi yum mang basingi paisa hoji phawa phangde basidi Manipur government da amadi central da aduga mari laina ba authority sing da appeal tawjabani ngasi numit asidagi hapta amuk akhoi chang spigani asi manung sida akhoi response laktarabdi akhoi agitation khongjang sangsin gani Yuria har marangkaina phangan biu aseng balongmi seng masa khangdok biu dabi tawraduna ngase ayo Bharatiya Kisan Sangha Manipur state ke Manipur ge makhada Imphal East West Bisnupur amadi Thobal ge longmi sengna sanjen thongda leiba agri office ke mamang da phamsinduna protest thokre Sangha ke general secretary Darana Pongdokpada prime minister na longmi sengge har marangkaina phangan gani haina langthokrabasu ngasi phawba phangan bangamdre Har kesi nipu mangagi beg amagi mamal lupa chanika yangkai pibada longmi singna lupa chamapanda leiraga seasonary asingba longmi sing har phangba ngamdrabasu minister ga nanglaba singde har phangli asingba longmi khangdokpiu haiki akoi chief minister da aduga honorable minister hangkhalianda aduga honorable respected director da amadi mari leina basinga even prime minister bawda copy thaja jaraga akoi si yamna democratic oina changin jarpa ningai tokjar puni adubu hoji bawda tabi da basina banam moiraga akoi miyang ko na media gi mamangda miyang mamangda amutang masi akoi honji ri thosi lomi bu hat kanu lomi kallu manipur kallu haibu wafam sida akoi sit portrait si tokjar Saliba tha asigi tangkuni thoi lisangani Tarani Pandagi Hauraduna Ziribam district Mayakaba Nisa Pusilapa Amadi Seasonaba Sing International Peace and Social Advancement Ipsa Jiribam Bransna Atingba Piri Haina Ke Ibumsa Maitina Tadropa Gerol Amada Pongdoragle Zerola Sinamakata na Pongdorakibada Haukiba August ke Tang Taramari Lisangani Tarani Panda Manipur Lengak ke Principal Food Safety Commissioner B. Bumlon Mang Secretary Health and Family Welfare na Thokiba Cherol Amagi Matungina Zirabam District so Tha Asigi Tang Kunitoi Lisingani Taranipandagi Hauraduna Lamdamasida Yoliba Miram Namdagi Pusilapa Hidangwanage Palam Singh Maru Aina Zada Kaini Surup Biri Hidangwana Amadi Gutka Asi Ipsa Ziribam Branch Manipurna Atingba Thamle Loinana Tizen Humzinwagi Thabak Chataragani Haina Cherola Sina Pongdoragle Thasigi Taramarida Saikon Police Station Ge Manungsan by Eco Kaitel Dage Pukri Ongbomb Memi Devi Butam Tina Minungsi Yaudana Hatoklaba Matung Turendagi Pankiba Taudokasida Maru Aina Cheneriba Mahaka Kanglabani Haina Yungkaibam Rohit Elias Razit Sahi Kumapant Apopale Kidraba Mohammad Riazuddin Kergaon Makalekaigi Yum Ngasi Ayung Miam Sangtuna Sidokre Memi Hatpada Maru Aina Muhammad Rohit Elias Razis Senai Haina Ngarang Police na Miam da Kangang Kraba Matung Ngasi Ayung Yam Labalekaigi Miam Horuktuna Mahaki Yum Adu Sidokibane Mapamaduda Makatana Pamdaba Todok Toktanabagidama Imphal East District Ki Yam Laba Police Personnel Sing Changsilaktuna Ngaksen Bagi Tabak Sathake Mihad Asiga Mari Lenana Ngasi Hatada Manipur Muslim Welfare Organization MMWOG Women to Wing Campaigner MK Sopiana Pongdo Kibada Asigumba Sadigi Hena Tamtiraba Nupigi Punsi Temsin Nabada Natana Mioba Samas ke Marakta Mi Ama Oibagi Wakan Machet Ama Pawakan Mangamdraba Yungkaibam Rohit Elias Razes ke Matakta Ain Gimatungina Matik Saba Serak Piduna Asigumba Pandaba Thong Asi Matungda Amuhana Iramdam Asida Toktanaba Para Ama Tambi Hona Bagidamak Mahakpo Atuba Matamda Ahakpa Serak Bibiyo Loinana Memigi Mihad Asige Matangda Atuba Matamda Marima Kong Tidok Piduna Cheneriba Mioi Pagat Pangamba Asi Yamna Laibak Pabani Haidiba Mihad Asida Cheneriba Kudimak Atuba Matamda Paduna Matik Saba Chairak Pibinaba Women to Wing Asina Akan Mamongda Mari Lainaba Singda Taksilagani Haike Amaramda ZSC against the brutal killing of Kumari
Memi Chanuna Sinduna Memi Misiga Mari Lainana Eco Bazaar Community Hall da Miamgi Oiba Mipam Amapang Thokre Mipam Matubu E Nagishore El Lokent El Amucho Civil Society Organization Kyagi Lusing Basing Club Organization Kyasu Sarugya Ke Ngasigi Mipam Duna Warep Kyasu Lokre Haiba Warep Sing Aduki Manungda Memi mi hate chenaba mioi pung nipunipangi manungda phasi tawduna halo demand pangdriba phawba asiba haksang adu aroiba mathau mangam pangthoktaba amadi karigumba lenga ke maikaidage positive response piraktrabadi JAC na civil society organization singa kusan naraga makhan makha kyage khongjang sing sangsingane haike Manipur da leiriba pensioner amasung family pensioner singna ngasi kaisampa thalemazam lekai da leiba community hall da wakan mifam phangkre ngasi ge wakan mifam da saruya kheba pensioner salam birendra na hai ngasi phawbada government employee amasung pensioner singna 7 pay pinaba demand tawduna lakpada lengang na pibidabase laibak thibani JAC amtuk amgo amade pensioner singna sangsilakba numit samaga yankhai marini paraba phawba lengang na tumina leishin base lengak ase matik sai chade habadu miamna confirm thu e haike ngasi ayo pung 13 minute tara taba matamda Jiribam district ke Lakhipo 1 number 9 da leiba oil pump da mioi ama maine singbadagi sire police ke report amana phongdorakpada ngasi Lakhipo 1 number 9 ge oil pump da electric mai ge high tension ST electric line na singbadagi mioi asi laikidabani mioi adugi mingna Prakash Nepal chahi kunithoi apopagi mingna Tikaram Nepal kawi leifamna Lairo Bazar Senapati Manipur dagini Prakash Nepal Kangpopi district ke manungchanna leiba Molkont Nepali basti da leiba Damar Raige Tata truck gari number NL01Z 9233 ge handyman oina yawani haire Prakashna Tata gari mathak takaduna karigomba khara semna batawada ST line adu lei khangdabadagi chingba orangwani haire Inkomza lisang masamapan marfu taret matam aduaidagi moreda leiraklaba excise department ki office ki phibam sokna mapi mapa leitaba amagum leire ngasi aikoi ki more pawmina office adu da chattuna staff singa unabada ngasi phawba office matik sana sembidana chahi kayage mamangdagi una saba office asida ngasi phawba staff sing wana leire amadi staff singe quarter leite Office asige fencing ningtina leitri haiba wafam sing pongdoraki ngasi phawba more excise department na department ke kapam thopa revenue ningtina kari karigumba mari lainabana department amadi sarkar asina office asibo ningtina sembiduna phasana matho toholabadi department ke revenue hana kari basaruktage hena kaba ngamgodra haibagi thajabasu leiri haide office asi hauze oshi in charge yamna staff marina chalaiduna leiri Kaksinkhunau College Student Union ge General Secretary Manglim Sauna Haikre College Asida Dr. M. Sarda Devina Principal in charge oina purambadage Physics Department leiba SIS Manitombana Mahana Principal oipham thui haina case dorakpadage hearing satering aida Higher Education ge Commissioner na July 13 da order thoktuna Education UG Joint Director Ibo Yaimabo Principal Hablagle wafama singa se Pami Singa Press Club ta unabada malengamuna phongdokhibani malengan bana makatar duna college ase added college oirambadage handakta sarkana college mari lokhatpada yaukhibani haike yamna thu matamda masigi wathok asi hujik palwa BJP lenga na lusingiba government amadi Education Minister of Biriba, Marie Lenava Concern Authority, and Midang Sangirakanda, Haiba, Oda Yaudana, Kuran Nalada, Sen Kaituamiba, Poleski, Akandagi, Pasha, Lona Tokri, Singasibu, Action to Bidragati, Class Boyko Natraga, Sidaki Hempa Makal Makaki, Kungan Chaksulakani. Ising isauna sohalaba mioicha kaya trena Kolkata da purakre haina Southeastern Railways. Sergei Wangangloi amana phongdokre passengers sing adu West Bengal dagi thabak suba sinmina ayambane makoi Tiribadana Thapuram dagi Kolkata phawba 21 calls special train purakibane Howrah station da ngarang numidang thunglakhe Inakulam dagi nomaising numita lakhiba atopa train anisu ngasi thunglakre haide musing adu Kerala gi tongan tongan mamopham singda
skill workersing oina thabak suduna leibasing medical team amana makoiga loinana lakhibani haire Uzengi juvenile court amana chehi taramari suraba nipamacha amana yamna piklibi nupi misa amabo phamlanbagi maralda chairak pina balak thokre juvenile justice board judge Tripti Pandena Maralaidaba Nupamasa Adubo Chehi and jail the Thamnaba Chairak Piki crime adu August Taramanga Thokibane Case diary adu Narang Ayupung Taragamini Pumanga Tabada Court Aduda Pisilaki Haina government advocate Dipendra Maluna Haike minor rape case ka Mari Lainabada Yamna Tin Mamatamda Chairak Pibagi Thaudok Asi Masina Hanba Wedamba Yai Haina Supongdoke Maralaidaba Nipamasa Adu Mahaki Saira Pangnaba Madhya Pradesh ki Shioni district Thanaba Kona order thokre victim nupi misa aduna mama mapada thodok adu haidorakpadage Ghatia police station da complaint ama file tokibane haire Japan amasung Sri Lanka na maritime security da khusamnaduna makata na thabak tominaduna lebak anige mari session hangadore whatever adu Japanese defense minister Itsunori Onodera amasung Sri Lankan President Maithripala Sri Senana wari sanabada lokibane Indian Ocean region da lebak anina security da thoidokpa mieng thamnabasu khanake Japanese Defense Minister amana Sri Lanka da visit lakphasi Onodera na ahan bane Mahaka Sri Lanka ge Prime Minister amasung atei lusing basingasu unagani haire Sri Lanka da Japana economic project ya pide hojek aroibada maroiba pau amana pizari Paraki matangda orientation workshop pangthokre mapong kyada khungangsa se mission ge camp hangduna miamda khudong saba kya phangangkhre loinana Sandenda flood victim singe wakat khongsa chakre Image Paodam ngasigi de matang se da loisere miang tabiwa punamapo amukahana krumzari